Numit adu aigi manaba magi birthday party ki invitation lakpadagi ai amadi aigi nupi birthday party atu da chatlami. Aigi angang ani adubu yengsinabagi aigi ichegi machanupi Sangeeta bu kauduna numit adu yumda lehelami. Angang ani adubu tumhalamaga ngaiak pothabo oina Sangeeta TV roomda TV yengduna famduna leirami. Adubu ngaiak leiraba matungda TV adu yaraktabadagi Sangeeta na aingonda phone tawraklami. Mama, angang ani adu tumkhre TV room gi TV se kaidawrabano khangde masa mathanta yaraktre. Mama gi kada leiriba TV asi ngaiaktang yenge yakadro. Sangeeta gi mato adu ubada ai yamna nuksirami amadi karigi adani isana yengbabo. Hoi yengo hairaga phone adu thamlami. Adubu Sangeeta na aigi ka adu da hek changbaga Laifadi ama urubadagi masa adu da ipa pakhatba amati akiba ma faurami. Laifadi adu TV thamliba table adugi hek nakanda nga aduna leirami. Sangeeta na Laifadi adubu laukhalami amati upu amagi manungda hapsinduna thamki. Adubu Sangeeta na Laifadi adubu kauba ngamlamdi amadi hanjin na ningsinglami. Sangeeta TV adu yengna Laifadi adugi wakhal khalladuna amukka hena kiba hengalaklami. Ikhang khangawdana upu adugi thong adu masa mathanta hangtoraklami. Maduda Sangeeta na ka adugi manungta koing yenglubada Laifadi adu mahakna hana leiramba TV thamliba table adugi nakan aduda amuk nga aduna leiramba thengnaki. Maduda Sangeeta aingonda amuk khudakta phone tawraklami. Mama gi kada leiriba Laifadi asi mong ama tawe. Masi Laifadi asi kanana kadaidagi purakpano. Sangeeta gi wa adu tabada aina aigi nupida aikhoigi kada Laifadi ka leibro haiduna khudakta hanglami. Adubu aigi nupina kadaidagi Laifadi no haiduna khumlaklami. Mado hek tabaga aina Sangeeta ga wari sanagi haiduna phone da amuk Sangeeta bu kaurami. Sangeeta Ibema tabro. Adubu Sangeeta di aina kauribadu khumlakpa kauba leiramde. Adubu ngaiak leirba matungda aina phone aduda nupi amana yamna akiba khonjel amaga loinana nokpagi makhol ama taakhi. Khonjel adu hek tabaga aigi gari adu thautuna yumda halaklami. Lambi aduda gari adu thauna aina ngasai phone da taakiba nupi adugi akiba nokpagi khonjel adu adum taaduna leirami. Yum yoraktuna ai amadi aigi nupina yum adugi manungda hek changbaga Sangeeta na leiramliba fibam adu hek ubaga aikhoyani thajaba ngamlamdi amati pungangaglami. Sangeeta aigi ka adugi manungda thariba phapung adugi mapanda masammana ipha aduna taaduna leirami. Amadi mahakna phone da palakhiba Laifadi adu aigi angang ani aduna paiduna phapung mathakta sanaduna leirami. Mathangi numidai yamna thapna chatuna Laifadi adubu turel amada langthoklamlaga amuk yumda halaklami. Adubu Sangeeta di ngasi phabo wakhal choiduna masamana ifa faraduna yumadugi kachin amada tumina famduna angoubi amagum leiri. Yamna ngakpadi aina Laifadi adu kanana amadi kadaidagi purakhibano haibadu ngasi phabo khangdaduna leiri. Facebook ta Manipuri Horror Story gi Facebook page fu follow tobiramu. Loinana karigumba wari asu mayamna pambi taragadi channel asibu subscribe tawiramo amadi video asibu like and share amam tawiramo. Mathangi video da amu unarasi habisiga loinana yangkopam loyangan bana mayam pamna mukti kainabagi yathang nizari.